ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯉꯥꯡꯅ ꯃꯧ ꯁꯥꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕꯅꯤ꯫ ꯊꯧꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯊꯧꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯤ꯫ ꯂꯧ ꯁꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯥꯁꯤꯁꯨ ꯃꯕꯨꯛ ꯐꯠꯇꯦ, ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯑꯁꯦꯡꯕ꯫ ꯍꯣꯏꯅꯦ, ꯅꯨꯡꯁꯥꯁꯤꯅ ꯈꯔ ꯏꯪꯊꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯁꯨ ꯈꯔ ꯐꯒꯗꯕꯅꯤ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯋꯥꯏ ꯍꯥꯏꯕꯇꯅꯤ, ꯅꯣꯡꯃꯇꯁꯨ ꯄꯣꯊꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ꯫ ꯍꯣ, ꯑꯗꯨꯕꯨꯗꯤꯅꯦ, ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤꯅ ꯄꯣꯊꯥꯒꯦ ꯈꯜꯂꯕꯁꯨ ꯉꯝꯗꯕ ꯇꯧꯔꯤꯁꯦ꯫ ꯃꯥꯅꯦ, ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤꯅ ꯁꯨꯕꯅ ꯏꯁꯔꯨꯛ ꯑꯣꯏꯖꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯒꯤꯗꯤ"꯫ ꯑꯃꯅ ꯑꯃꯨꯛ, "ꯍꯜꯂꯛꯄꯗꯒꯗꯤ ꯄꯣꯞ ꯇꯥꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤꯅꯦ, ꯍꯜꯂꯛꯄꯗ ꯏꯆꯥꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ, ꯆꯥꯔꯒ ꯐꯤ ꯑꯃꯨꯛ ꯁꯥꯔꯨꯗꯣꯏꯅꯤ꯫ ꯑꯩꯗꯤ ꯁꯥꯔꯔꯣꯏ, ꯋꯥꯔꯦ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯗꯕꯅꯤ"꯫ ꯇꯣꯝꯕꯤꯅ, "ꯅꯈꯣꯏꯒꯤꯗꯤ ꯋꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛꯄꯨ ꯊꯣꯡꯕꯤꯔꯝꯗꯣꯏꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯊꯦꯡꯅ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯄꯗꯥꯏꯅꯤ"꯫ "ꯅꯣꯡ ꯐꯥꯗꯣꯛ ꯉꯟꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯀꯥꯟꯗꯗꯤ ꯊꯣꯡꯂꯝꯃꯤ"꯫ "ꯅꯆꯥꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯄꯩꯁꯥ ꯇꯥꯟꯕ ꯀꯜꯂꯤꯕ, ꯅꯪꯁꯨꯅꯤ꯫ ꯅꯈꯣꯏꯒꯤꯁꯤꯕꯨ ꯁꯦꯜꯕꯨ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯩꯅꯣ, ꯆꯪꯐꯝꯒꯤ ꯆꯪꯐꯝ ꯉꯥꯛꯇꯅꯤ"꯫ "ꯍꯣꯏ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ"꯫ ꯑꯃꯅ ꯑꯃꯨꯛ, "ꯃꯆꯥꯅꯨꯄꯥꯅ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯁꯜꯂꯛꯂꯕꯅꯤꯅ ꯑꯃꯔꯣꯝꯗ ꯇꯣꯝꯕꯤꯅ ꯂꯧ ꯀꯨꯝꯗ꯭ꯔꯁꯨ ꯌꯥꯔꯕ ꯄꯣꯠꯅꯤꯗ"꯫ "ꯍꯣꯏ ꯍꯣꯏ, ꯏꯆꯥꯅꯨꯄꯥꯅꯁꯨ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯍꯩꯅꯗꯕ꯫ ꯑꯗꯨꯕꯨ ꯂꯧ ꯀꯨꯝꯗ꯭ꯔꯁꯨ ꯐꯤ ꯁꯥꯔꯒ ꯂꯩꯕ ꯌꯥꯏꯅ꯫ ꯑꯩꯗꯤꯅꯦ, ꯏꯆꯥꯅꯨꯄꯥꯅꯒ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ"꯫ "ꯀꯗꯥꯏꯗꯒꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯎꯕ꯭ꯔꯗ"꯫ "ꯍꯣ, ꯑꯗꯨꯅꯦ, ꯀꯗꯥꯏꯗꯒꯤꯅꯣ, ꯃꯃꯥ ꯑꯩꯈꯣꯏꯅ ꯋꯥꯕꯒꯁꯦ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯁꯦꯡꯕꯅꯤ, ꯅꯨꯄꯤꯕꯨ ꯊꯤꯔꯕ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯏ꯫ ꯍꯣ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯠꯇ ꯄꯣꯛꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯥꯅꯨꯄꯤꯅꯕꯨ ꯏꯐ ꯐꯔꯕꯅꯤꯗ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯎꯏꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯃꯆꯥꯁꯦ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯍꯦꯟꯕꯅꯤꯀꯣ"꯫ "ꯍꯣ, ꯑꯗꯨꯗꯤꯅꯦ, ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯅꯤ ꯀꯩꯅꯣ꯫ ꯍꯥꯟꯅꯗꯤꯅꯦ, ꯃꯧ ꯐꯪꯕꯁꯦ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ? ꯍꯧꯖꯤꯛꯅ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯦ꯫ ꯑꯁꯦꯡꯕ, ꯃꯃꯥ ꯃꯄꯥ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯕꯅꯤꯅ ꯑꯩꯁꯨ ꯏꯁꯨꯗꯨꯁꯨꯅꯦ ꯅꯨꯡꯁꯤꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯍꯣ, ꯑꯩꯈꯣꯏꯁꯨꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯩꯗꯤ ꯑꯩ ꯈꯛꯇꯔꯥ ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤꯁꯨ ꯇꯧꯕ꯭ꯔꯣ? ꯇꯧꯋꯦ ꯇꯧꯋꯦ, ꯏꯁꯨꯗꯒ ꯄꯥꯈꯣꯟ ꯈꯔ ꯊꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇꯣꯏꯕ ꯀꯧꯁꯤꯟꯈꯤꯗꯣꯏꯕ꯫ ꯇꯧꯕꯅꯤ ꯇꯧꯕꯅꯤ, ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯕꯨꯛꯅꯣ ꯍꯥꯏꯕꯅꯤꯗ"꯫ "ꯏꯁ, ꯃꯈꯣꯏꯒꯤ ꯋꯥ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯃꯧꯒ ꯊꯤꯒꯗꯕ ꯇꯜꯂꯦꯗ ꯇꯧꯔꯤꯁꯦ"꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯗꯨꯅꯦ ꯏꯆꯦ, ꯁꯨꯝ ꯇꯜꯂꯛꯀꯅꯤ, ꯑꯗꯣ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯊꯤꯗꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ"꯫ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯊꯧꯕꯁꯦ ꯌꯥꯝ ꯂꯤꯃꯜꯂꯦꯀꯣ꯫ ꯑꯗꯨꯅꯦ, ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ, ꯅꯠꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ"꯫ "ꯈꯪꯗꯦꯅꯦ ꯑꯩꯁꯨ, ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯥꯏꯔꯤꯅꯤ, ꯁꯦල් ꯇꯥꯟꯕꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅꯇ ꯂꯩ"꯫ "ꯍꯣ, ꯁꯦꯜꯁꯨ ꯃꯔꯨ ꯑꯣꯏ, ꯅꯨꯄꯤ ꯊꯤꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ"꯫ ꯑꯗꯨꯅꯦ, ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯁꯦ, ꯃꯅꯥꯁꯤꯅ ꯇꯥꯕ ꯅꯠꯇꯦ"꯫ "ꯅꯠꯇꯦ, ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ"? "ꯑꯣ, ꯑꯗꯨꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯗꯒꯤ ꯂꯤꯁꯜꯂꯕꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯀꯣ ꯏꯆꯦ"꯫ "ꯃꯊꯥ ꯁꯥꯔꯕꯅꯦꯃꯤ ꯑꯩꯁꯨ꯫ ꯃꯥꯅ ꯅꯨꯄꯤ ꯂꯩꯇ꯭ꯔꯒꯅ ꯏꯆꯦ ꯈꯣꯏꯅ ꯀꯣꯛ ꯊꯤꯕꯤꯔꯣꯗꯅ"꯫ "ꯑꯗꯨꯅ ꯐꯔꯅꯤꯌꯦ ꯏꯆꯦ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯅꯦ ꯑꯩꯅ ꯊꯤꯗꯣꯏꯁꯤꯕꯣ"? "ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯆꯦ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯤꯕꯤꯔꯛꯀꯦ, ꯏꯆꯦꯅꯕꯨ ꯌꯥꯔꯗꯤ"꯫ "ꯑꯗꯨꯅꯦ, ꯑꯐꯕ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯩ"꯫ "ꯑꯐꯕꯕꯨ ꯂꯩꯔꯕꯗꯤ ꯏꯆꯦꯗꯤ ꯍꯦꯛꯇ ꯌꯥꯏꯗ. ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯧ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗ"꯫ "ꯃꯥꯅꯤ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯊꯤꯕꯕꯨ ꯀꯌꯥꯝ ꯋꯥꯅꯤꯒꯦ? ꯑꯗꯨꯅꯦ, ꯁꯦꯜ ꯍꯥꯏꯔ ꯋꯥꯠꯄ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯕ, ꯈꯤꯇꯪ ꯂꯤꯖꯕꯒꯤ ꯋꯥꯅꯤ"꯫
ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯂꯤꯕꯗꯨꯗꯤ ꯅꯨꯄꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯃꯅ ꯑꯃꯨꯛ ꯃꯧꯗꯣ ꯂꯩꯔꯗꯤꯅꯦ ꯏꯆꯦꯁꯨ ꯋꯥꯕ ꯈꯔ ꯐꯔꯅꯤ ꯑꯗꯨꯅꯦ ꯂꯕꯨꯛꯇꯒꯤ ꯍꯜꯂꯛꯑꯒ ꯆꯥꯛꯀ ꯊꯣꯡꯉꯦ ꯍꯥꯏꯗꯣ ꯊꯣꯡꯉꯔꯣꯏꯗꯕꯅꯤ ꯑꯩꯅꯕꯨ ꯍꯦꯟꯅ ꯄꯥꯝꯂꯕꯅꯤꯗ ꯏꯃꯧꯁꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯋꯥꯈꯜ ꯇꯥꯃꯟꯗꯕꯁꯤꯗ ꯏꯆꯦꯅ ꯈꯜꯂꯤꯉꯩꯗꯅꯦ ꯃꯆꯥꯒꯗꯣ ꯌꯥꯎꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯆꯦꯒꯤꯗꯤꯅꯦ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯔꯣꯏ ꯅꯝꯗꯅ ꯊꯤꯅꯅꯕ ꯇꯧꯁꯤꯀꯣ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯅꯤ ꯂꯕꯨꯛꯁꯤꯗ ꯊꯧꯕꯒꯤ ꯋꯥꯔꯤꯅ ꯑꯌꯥꯝꯕ ꯁꯥꯟꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯗꯨ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯗꯧꯔꯦ ꯅꯪꯕꯨ ꯂꯥꯝꯃꯕ꯭ꯔꯣ ꯌꯥꯝ ꯂꯥꯝꯕ ꯑꯣꯏꯗ꯭ꯔꯤꯗ ꯏꯃꯥꯁꯨꯅꯦ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯆꯥꯛꯁꯦ ꯊꯦꯡꯉꯤ ꯑꯩꯅ ꯂꯕꯨꯛꯇꯨ ꯆꯠꯂꯨꯔꯅꯣꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯠꯅꯤꯡꯉꯛꯄ ꯑꯗꯨꯒꯤꯅꯤꯅꯦ ꯏꯃꯥꯁꯤꯗꯤꯕ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯥꯡꯁꯣꯏ ꯍꯦꯛꯇ ꯇꯧꯁꯤꯜꯂꯦ ꯑꯗꯣ ꯑꯩ ꯄꯥꯔꯤ ꯍꯣꯏꯗ ꯆꯥꯛ ꯊꯥꯡꯉꯒ ꯆꯥꯔꯨꯗꯣꯏꯅꯤꯀꯣ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯉꯁꯤꯗꯣ ꯊꯕꯛ ꯈꯔ ꯋꯥꯅꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯑꯗꯨꯒꯤ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯒ ꯃꯣꯏꯗ ꯄꯨꯂꯞ ꯆꯥꯔꯁꯦꯅ ꯀꯔꯤ ꯊꯣꯡꯍꯧꯔꯕ ꯃꯌꯥꯝꯅ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕꯅꯤ ꯏꯃꯥ ꯌꯨꯒꯗꯤ ꯊꯛꯀꯅꯨꯀꯣ ꯑꯁ ꯑꯩꯕꯨ ꯌꯨ ꯊꯛꯄ ꯃꯤꯗꯧꯅ ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯈꯪꯉꯤ ꯈꯪꯂꯒ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯤꯕ ꯁꯣꯏꯗꯅ ꯊꯛꯈꯤꯗꯅꯕ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯃꯥꯅꯅꯦ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤ ꯄꯤꯔꯗꯕꯅꯤꯀꯣ ꯀꯩꯅꯣ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕꯕꯣ ꯅꯨꯄꯤ ꯄꯤꯔꯅꯤ ꯍꯥꯏꯕ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯗ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ ꯄꯥꯔꯤꯒ ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯝꯃꯅꯤ ꯅꯨꯄꯤꯕꯨ ꯄꯪꯊꯤꯗ ꯊꯤꯕ ꯌꯥꯕꯗꯧꯅꯤ ꯑꯣ ꯑꯗꯨꯅꯅꯤ ꯏꯃꯥ ꯍꯣꯏꯅ ꯊꯤꯔꯛꯑꯒꯦ ꯍꯥꯏꯁꯦ ꯏꯃꯥ ꯑꯩꯗꯤꯅꯦ ꯍꯥꯏꯅꯔꯒ ꯂꯧꯕ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤꯅ ꯀꯔꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅꯅꯦ ꯏꯁꯥ ꯅꯨꯡꯁꯤꯅꯔꯒ ꯂꯧꯕꯗꯣ ꯅꯪꯒꯤ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯔꯛꯈꯤꯅꯤ ꯀꯩꯅꯣ ꯏꯃꯥ ꯍꯥꯏ ꯅꯆꯤꯟꯗꯨꯅꯅꯦ ꯇꯥꯕ ꯌꯥꯕ ꯋꯥꯗꯣ ꯈꯔ ꯍꯥꯏ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯍꯥꯟꯅ ꯈꯪꯅꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯩꯔꯛꯈꯤꯅꯤ ꯍꯧꯖꯤꯛꯇ ꯂꯩꯔꯛꯑꯒ ꯍꯅꯨꯔꯒ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯏꯔꯤ ꯂꯤꯈꯩ ꯑꯗꯨꯒꯨꯝꯕꯗꯣ ꯄꯥꯝꯃꯗꯤꯅꯦ ꯍꯥꯟꯅ ꯊꯝꯍꯧꯒꯗꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯪꯉꯕ ꯄꯥꯝꯂꯕꯁꯨ ꯑꯣꯏꯔꯔꯣꯏ ꯐꯪꯉꯔꯣꯏ ꯆꯍꯤꯁꯤꯒ ꯆꯥꯟꯅꯕ ꯋꯥ ꯈꯔ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯁ ꯌꯥꯔꯦꯕ ꯏꯃꯥ ꯌꯥꯅꯤꯕ ꯅꯪ ꯌꯥꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯆꯥꯛꯇꯣ ꯊꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯃꯃꯥ ꯇꯣꯝꯕꯤ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯦ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯦ ꯍꯤꯟꯖꯥꯡꯗꯤ ꯍꯥꯞꯄꯛꯑꯅꯨ ꯌꯥꯔꯅꯤ ꯀꯅꯥꯝꯇ ꯀꯥꯡꯁꯣꯏ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯛꯑꯔꯣꯏ ꯍꯣ ꯇꯣꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯃꯥ ꯊꯧꯕ ꯆꯥꯛ ꯄꯨꯗꯨꯅ ꯄꯥꯔꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤꯅ ꯊꯧꯕ ꯂꯥꯛꯄ ꯎꯕꯗ ꯅꯪ ꯂꯥꯛꯑꯦꯗꯅ ꯑꯇꯩ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯌꯧꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯊꯣꯡꯕ ꯍꯧꯗ ꯉꯥꯏꯔꯤꯕꯣ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯅꯝ ꯂꯥꯛꯄ ꯍꯧꯔꯕꯅꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯗꯅ ꯊꯨꯅ ꯍꯦꯛꯇ ꯆꯦꯜꯂꯛꯑꯕꯅꯦ ꯑꯩ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ ꯅꯨꯄꯤꯒꯤ ꯅꯣꯛꯀꯅꯣ ꯍꯥꯏꯅ ꯑꯩꯗꯤ ꯅꯨꯄꯤ ꯂꯩꯔꯦ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯂꯨꯍꯣꯡꯒꯗꯧꯅꯤ ꯅꯇꯣꯝꯇ ꯉꯥꯏꯍꯧꯔꯅꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯨꯄꯤꯗꯣ ꯃꯥ ꯊꯤꯔꯛꯑꯒꯦ ꯁꯤꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯏꯃꯥꯅ ꯊꯤꯕ ꯅꯨꯄꯤꯅꯤꯅ ꯑꯐꯕ ꯅꯨꯄꯤꯁꯨ ꯊꯤꯔꯛꯀꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯅꯪꯗꯤ ꯀꯩꯒꯤ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯎ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯁ ꯂꯨꯔꯤꯅꯦ ꯅꯪꯒꯤꯁꯤꯗꯤ ꯑꯗꯨꯅꯤ ꯅꯁꯥꯅꯁꯨ ꯊꯤꯅꯤ ꯈꯪꯗꯦ ꯏꯃꯥ ꯍꯣꯏꯅ ꯊꯤꯕꯁꯨ ꯄꯥꯝꯗꯦ ꯀꯩꯅꯣ ꯅꯪ ꯇꯧꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯨ パꯝꯗꯕ ꯇꯧꯔꯤꯁꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯄꯥꯝꯕ ꯑꯩꯗꯤ ꯅꯪꯒꯤꯁꯤꯗꯤꯅꯦ ꯑꯔꯤꯕ ꯄꯥꯈꯪꯅ ꯑꯉꯥꯡ ꯄꯥꯝꯃꯤꯗꯨꯅꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯨꯝꯕ ꯆꯍꯤꯁꯦ ꯄꯥꯝꯗꯦꯕ ꯑꯩ ꯅꯁꯥ ꯅꯨꯡꯁꯤꯅꯔꯒ ꯂꯧꯕ ꯅꯨꯄꯤꯁꯤꯅꯦꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯁꯦ ꯄꯥꯝꯗꯦꯕ ꯍꯣꯏ ꯄꯥꯝꯗꯦ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯝꯕꯨ ꯐꯪꯈꯤꯗ꯭ꯔꯣ ꯑꯗꯨꯗꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯅꯪꯒꯤ ꯋꯥꯁꯦ ꯂꯨꯏꯍꯦ ꯑꯩꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯨ ꯂꯤꯔꯕꯅꯤꯅ ꯄꯥꯝꯗꯕ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯝꯕ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯁꯨ ꯄꯥꯝꯗꯕ
Sida amuk nasa nungsinaraga koinaraga luhongba muk pamba. Hoi, adumakne aina pamise. Si mayamse khalingai tauringaida nangdi nayum panba amta khangaroi. Adunini. Nawa apetmankhre bungo. Maraksidane. Imana muk nupi thijala aniba. Aina tingubusu ngamoi tauriba. Ima saurakani. Ado, wa amadi lei. Kai wano. Nupi amadi lei. Adu nangi yananaba sembirag. Kanano, masak kamai tauge. Masak yamna fajabaneba. Aikoi nupidugi manaw nupi thokpani. Adudi yam liba natene. Kaino, aigi nupidu aina jahi tarer halini. Aigi nupidu dagi amu angang oiribani manaw nupiduna. Thauba khara harauna. Adu oiradi yaine. Yani nang. Ado, nupidunabu yarakadro. Yarakani, yananaba hainage. As, aidi limalena amu yaraktadana. Yani. Nupido, adum khara langbani. Yani duna. Mamingbu kai kauge. Mamingbudi ayingbi kaubani. As, ming phawdi ingda ingambadaba malida. Kadaydi ingbanu he, langbani haraga. Ado, masaku fajaradi kasu kaidi. Masaki wadi ne, aigi nupi laijado, maondagi hina fajabani. Adu hidi yari. Ado, nang si oiradi aingonda kainu makongba yabani. Adubu oiradi nangna haiba kuding tawtharadabani ne. Adunidana. Si oiradine wakhalsi khara nungairadana. Taurijum. Mayam sisu yoksana adi phagadabani. Adunini. Imana thengakano haihorabani. Nupi thiraba ngaktanina nupi na phajala thamgraba khangde. Asengba. Aikhoisu nupi thiradi sumai tawdoinine. Asum tawduna marup anida nokminnai. Matam kharagi matungdadi thauba parina sembiba nupi ayingbiga luhonglami. Ayingbi masak mataw yamna phajarami aduga mangondagi thaubana chahi kunga mangamuk halami. Nongmagi numit amani. Tombi sumangduda nokmi insang manduna lai. Wakhalse haujikti kayada nungai. Icha nupasu nupi thiba khangaroidra aina pakhatlurabani. Khanglabasu lirabanina mathong chaba nupi phanglaroidra haina pakhatlurabani. Ado haujikti aigi imau masak mataw phajabi ama phangde. Wakhalse kayada nungai rese. Simu nungai ba laide. Khul lekai sida aigi imau nabu masak mataw ihen hena phajaramgani. Aigi icha nupase nupi khanba haikre. Magi asi leibadunani dana. Mana mama aina nupi thige haibada yadrisidi. Tombi yam haraujana. Khara leiragadi isu amu uba phangan. Nungaire. Punsise masi mangaidana. Sidagi hena nungaiba kadaidagi lauruni. Tanjaduda thaubusu halaktuna. Ima, kainuna tomda murum solaga lairiduna. Ima se wakal nungairibani nihe. Namong nupidi. Chakhumda chak thongtugi tawramgani. Hangamali se thongsa hairo. Nateda, sidi hore numidangin. O. Laudubu kamai tahoge. Adum phawri ima. Haujikidi kemta tahode. Phare adubu oiradi. Thauba imunglomda changlai ayingbido. Singmai chaktabagi. Singkamduna lairami madu ubada thaubana. Kainu tawriduna. Singse chaktre. As, aina phanayamsu taabani. Hojik phawba haitriba nangba. Khangde hekta mutki. Adose, ai tawge. Thaubana tawduna singdu phajana chakhallami. Asuk laibasida nangna haitribani ne. Aidi yumda tawsu tawraktana. Imana adum tawi. Ado, sida laabani na hainanabu hotnaroba. Yumga panjaramdrasu phagadabani. Tu, hairaga magidi asikta hairani. Haidradi kaino. Masinu pijidiba. Tamona ai luna tawbini hairaga lauri natra. Minasu ahalda layu. Nangbu luna tawbini hai khangbra. Ado aibu nangonda thina tawkraba. Nangna nachindu paithoktana tawiduba. Tawi. Karam kanda aina nangonda thina tawriba. Aingonda chaksu thongali ayuki numidangi adusu. Waisu taheli konsu adum phengali. Waisu adum silhanba. Yahausu thengba yade. Adum ngana hogathanba. Phisu mayam suhanba. Adagi ising suhalanba. Sida natana atoba thabak mayam amasu tawhanba. Adubu otpa kawba. Adudi mawa mawoibagi thabak. Aduga natomda tawhanbasu nate. Imaga aigana sunangi nateng tangkhai ama pang. Imana su waitai kon pheng ising hot. Natomda tawhanbasu natana. Yumdadi imana chaksu thongi waisu tai.
ꯑꯩꯒꯤ ꯐꯤꯁꯨ ꯁꯨꯏ ꯑꯗꯨꯒ ꯋꯥꯏꯁꯨ ꯁꯤꯠꯂꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯇꯧꯍꯟꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯤꯖꯩ ꯑꯩꯁꯨ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯂꯣꯏꯅ ꯄꯤꯖꯔꯤꯗꯨꯗꯤ ꯑꯗꯨꯗꯤꯅꯦ ꯑꯩ ꯏꯁꯥꯅ ꯊꯣꯡꯖꯕ ꯌꯨꯝꯗꯗꯤꯅꯦ ꯏꯃꯥꯅ ꯊꯣꯡꯂꯒ ꯄꯤꯖꯩꯌꯦ ꯑꯌꯤꯡꯕꯤ ꯃꯧ ꯑꯣꯏꯔꯒ ꯍꯥꯟꯅꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯗꯨꯒꯗꯤꯅꯦ ꯀꯅꯥꯅ ꯃꯥꯟꯅꯧ ꯍꯥꯏꯕ ꯌꯥꯗꯣꯏꯅꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯁꯨ ꯐꯩ ꯍꯥꯏꯗꯣ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯆꯥꯛꯇꯣ ꯇꯥꯃꯣ ꯑꯗꯨꯝ ꯊꯣꯡꯍꯧꯔꯣ ꯑꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯁꯤꯡꯗꯣ ꯑꯩ ꯁꯦꯟꯅꯕ ꯉꯝꯗꯦꯕ ꯋꯥꯏꯑꯦꯕ ꯏꯃꯥꯅ ꯎꯔꯒ ꯀꯩ ꯈꯟꯗꯣꯏꯅꯣꯃꯤ ꯅꯪꯕꯣ ꯑꯩꯅ ꯊꯣꯡꯕ ꯑꯗꯨꯝ ꯃꯥꯟꯖꯅꯤ ꯎꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯎꯔꯣꯏ ꯀꯩꯁꯨ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯁꯤꯗꯤꯕ ꯇꯥꯃꯣꯕꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯒꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅ ꯏꯟꯗꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯅꯦꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯍꯥꯟꯅꯒꯨꯝꯅ ꯃꯤꯒꯤ ꯂꯧ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯂꯧ ꯁꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯂꯧꯒ ꯀꯨꯝꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯀꯨꯏꯔꯦ ꯃꯧ ꯂꯥꯛꯄꯗꯨꯗꯅꯦ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯦꯞꯄꯅꯤꯗ ꯃꯧ ꯂꯥꯛꯄꯗꯒꯤ ꯂꯦꯞꯈꯤꯕꯗꯨꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯂꯧꯕꯨꯛꯇ ꯀꯨꯝꯃꯤꯁꯤ ꯃꯥꯅꯦ ꯑꯗꯣ ꯏꯆꯦ ꯃꯧꯗꯨꯕꯨ ꯐꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯩꯌꯦ ꯌꯥꯝꯅ ꯑꯉꯥꯡꯒ ꯑꯣꯏꯔꯤ ꯗꯣꯡ ꯃꯆꯤꯟ ꯃꯈꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯗ ꯍꯣꯏꯅꯦ ꯊꯧꯕꯒꯗꯤ ꯆꯍꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏ ꯊꯧꯕꯗꯤ ꯑꯉꯥꯡ ꯃꯁꯛ ꯐꯖꯕꯤ ꯑꯃꯒ ꯂꯧꯔꯗꯅ ꯅꯨꯄꯤ ꯊꯤꯕꯕꯨ ꯌꯥꯝꯅ ꯍꯩꯅꯦ ꯏꯔꯤ ꯂꯤꯔꯗꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯝꯕꯤꯁꯦ ꯃꯁꯛ ꯐꯖꯊꯣꯛꯑꯦꯅ ꯃꯔꯝꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯐꯪꯕꯗꯒꯤꯅꯤꯀꯣ ꯃꯥꯅꯤ ꯃꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯇꯣꯝꯕꯤꯌꯦ ꯅꯪꯅ ꯃꯃꯥꯡꯗ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯑꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯨꯗꯣꯏꯅꯤ ꯈꯟꯅ ꯌꯥꯝꯅ ꯋꯥꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯔꯣꯏꯅꯦꯀꯣ ꯋꯥꯔꯔꯣꯏ ꯃꯧ ꯐꯪꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯧꯗꯨꯅ ꯐꯠꯇ꯭ꯔꯒꯕꯨ ꯋꯥꯕꯒꯤ ꯋꯥꯅꯤ ꯇꯣꯝꯕꯤꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤꯅ ꯃꯧ ꯑꯐꯕꯤ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯧꯗꯨꯅ ꯃꯔꯣꯜ ꯑꯃ ꯊꯤꯅ ꯊꯤꯔꯤꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯐꯠꯇ꯭ꯔꯤꯕꯅꯤꯗꯣ ꯇꯣꯝꯕꯤ ꯈꯣꯏꯒꯤꯅ ꯐꯁꯨ ꯐꯖꯕ ꯑꯗꯨꯒ ꯐꯁꯨ ꯐꯕ ꯃꯌꯥꯝꯗꯨꯁꯨ ꯂꯧ ꯁꯨꯅ ꯋꯥ ꯅꯣꯛꯏ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯧꯔꯤꯀꯥꯟꯒꯤ ꯑꯣꯏꯔꯝꯕꯁꯨ ꯃꯧꯗꯤꯅꯦ ꯀꯨꯏꯔꯒ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯉꯦ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯌꯥꯝꯗꯣ ꯑꯃꯒ ꯋꯥꯔꯤ ꯄꯪꯁꯥꯟꯗ ꯁꯥꯟꯅꯩ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯋꯥꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗꯦꯗ ꯇꯧꯔꯤꯁꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯕꯦꯝꯃ ꯏꯃꯥ ꯍꯜꯂꯛꯑꯦꯅꯦꯍꯦ ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯑꯌꯤꯡꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯊꯣꯛꯀꯦ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯑꯌꯤꯡꯕꯤꯁꯨ ꯐꯅꯦꯛ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯁꯦ ꯏꯃꯥ ꯐꯅꯦꯛ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ ꯇꯣꯝꯕꯤ ꯐꯅꯦꯛꯇꯣ ꯂꯧꯗꯨꯅ ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯅꯈꯔ ꯉꯜꯂꯕꯗꯤ ꯐꯒꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅꯁꯨ ꯍꯥꯏꯕꯅꯦꯕ ꯌꯥꯗꯦꯗ ꯏꯃꯥ ꯃꯤꯒꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯕꯨꯗꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ ꯏꯃꯥ ꯏꯔꯨ ꯑꯝꯇ ꯐꯠꯂꯨꯖꯒꯦ ꯇꯣꯝꯕꯤꯅ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗ ꯑꯌꯤꯡꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯨꯡꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯀꯥꯡꯒ ꯆꯤꯛꯇ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯍꯥꯏ ꯃꯥꯏꯅ ꯍꯟꯖꯔꯛꯆꯅꯤ ꯑꯗꯨꯝ ꯊꯦꯡꯉꯤꯗꯨꯅꯤ ꯃꯈꯣꯏꯒꯤꯗꯤ ꯍꯣꯏ ꯏꯃꯥ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯕ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯇꯣꯝꯕꯤ ꯉꯛꯅ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯏꯃꯥꯅꯗꯤ ꯆꯥꯛ ꯂꯥꯝꯗꯅ ꯂꯥꯛꯏ ꯊꯣꯡꯗ꯭ꯔꯤꯌꯦ ꯊꯦꯡꯉꯦꯅꯦ ꯊꯣꯡꯉꯣꯅꯦ ꯉꯁꯥꯏꯅ ꯀꯣꯛ ꯊꯣꯡꯒꯦ ꯍꯥꯏꯗꯦ ꯏꯃꯥ ꯇꯥꯃꯣ ꯂꯥꯛꯇꯕꯁꯤꯗ ꯃꯥ ꯂꯥꯛꯇ꯭ꯔꯕꯁꯨ ꯊꯣꯡꯕ ꯌꯥꯏꯅꯦ ꯅꯪꯕꯣ ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ ꯀꯩꯗꯧꯔꯒꯦ ꯊꯣꯡꯉꯨꯔꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕꯗꯣ ꯇꯜꯂꯦꯕ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯁꯤꯡ ꯐꯖꯅ ꯆꯥꯛꯍꯟꯕꯗꯣ ꯑꯩ ꯍꯩꯇꯦꯕ ꯍꯦꯛꯇ ꯃꯨꯠꯂꯦ ꯃꯩꯈꯨ ꯈꯨꯔꯒ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯦ ꯀꯩꯅꯣ ꯅꯍꯥ ꯃꯈꯩꯗꯤ ꯅꯪꯅ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯗꯤ ꯇꯥꯃꯣꯅ ꯑꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯊꯣꯡꯕꯅꯤ ꯊꯣꯡꯉꯒꯅꯦ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣꯅꯁꯨ ꯍꯥꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯊꯣꯡꯃꯤꯟꯅꯔꯨꯔꯁꯤ ꯏꯃꯥ ꯑꯩ ꯇꯜꯂꯦ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯤ ꯉꯛꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ
ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥ ꯃꯈꯩꯕꯨ ꯈꯪꯗꯦ꯫ ꯊꯧꯕ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯑꯌꯤꯡꯕꯤ, ꯀꯩꯅꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤꯗꯨꯅ? ꯀꯩꯅꯣ ꯐꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯠꯇꯦ, ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯕ ꯅꯪꯅ ꯐꯝꯃꯒ ꯂꯩꯔꯤꯁꯦ? ꯈꯪꯗꯦ, ꯂꯣꯏꯔꯝꯃꯅꯤ꯫ ꯀꯩꯅꯣ ꯂꯣꯏꯔꯝꯃꯅꯤꯕꯣ? ꯏꯃꯥꯅ ꯊꯣꯡꯈꯤꯕꯅꯦ꯫ ꯀꯩꯒꯤ? ꯅꯪꯗꯤ ꯏꯃꯥꯗ ꯀꯩꯒꯤ ꯊꯣꯡꯍꯜꯂꯤꯕ? ꯅꯪꯅ ꯀꯩꯗꯧꯔꯕ? ꯑꯩꯅ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯩꯇꯦꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯍꯩꯇꯕꯗꯨꯕꯨ ꯑꯩ ꯋꯥꯏ ꯍꯥꯏꯕ, ꯇꯜꯂꯦ ꯍꯥꯏꯕ꯫ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯩꯅ ꯍꯩꯇꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯗꯣ ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯟꯖꯥꯡ ꯁꯦꯝꯂꯨꯕ ꯀꯩꯀꯥ ꯇꯧꯁꯤꯜꯂꯨꯕꯗꯤ ꯌꯥꯏꯗꯅ꯫ ꯑꯩ ꯇꯥꯃꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ꯫ ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯅꯪ ꯃꯑꯣꯡꯁꯤꯕꯣ? ꯑꯩ ꯃꯑꯣꯡꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗꯣ ꯂꯕꯨꯛ ꯋꯥꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯍꯜꯂꯤꯅꯦꯕ ꯅꯪꯅ꯫ ꯑꯩꯅ ꯇꯥꯃꯣꯗ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯆꯥꯛ ꯊꯣꯡꯃꯤꯟꯅꯅꯕ? ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯉꯝꯗ꯭ꯔꯕꯣ ꯍꯥ? ꯉꯝꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ? ꯃꯤꯒꯤ ꯊꯕꯛ ꯁꯨꯕꯁꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯇꯣꯝꯇ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯗꯣ ꯑꯌꯤꯡꯕꯤ, ꯅꯪ ꯍꯩꯅꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯏꯗꯅ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯆꯦꯟꯅꯔꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯀꯨꯏꯔꯦ ꯅꯪꯅ ꯊꯣꯡꯉꯛꯏꯁꯦ꯫ ꯍꯩꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯍꯩꯕ ꯌꯥꯔꯦ꯫ ꯇꯧꯁꯤꯟꯅꯕ, ꯍꯩꯖꯤꯟꯅꯗꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤꯁꯦ꯫ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯉꯤꯅꯦ꯫ ꯑꯌꯤꯡꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯊꯤꯅ ꯇꯧꯕ? ꯅꯪꯅ ꯀꯞꯄꯤꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯨꯈꯤꯕ꯭ꯔꯣ ꯍꯥ? ꯐꯨꯗ꯭ꯔꯁꯨ ꯐꯨꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯀꯣ꯫ ꯊꯧꯕ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯌꯤꯡꯕꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ, ꯏꯃꯥ, ꯍꯩꯃꯥ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯍꯣꯏ ꯃꯥ꯫ ꯏꯃꯥ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯉꯛꯑꯒꯦ꯫ ꯌꯥꯔꯦ ꯂꯣꯏꯗꯣꯔꯦ꯫ ꯏꯃꯥ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯂꯣꯏꯒꯗꯧꯔꯦ꯫ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯃꯕꯣ? ꯂꯥꯝꯗꯦꯗ ꯏꯃꯥ꯫ ꯂꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯗꯨꯗ ꯏꯃꯥ ꯋꯥꯔꯝꯃꯅꯤꯅ ꯇꯧꯕꯅꯤ꯫ ꯋꯥꯗꯦꯗ꯫ ꯏꯃꯥ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯗꯤ꯫ ꯋꯥꯔꯕꯁꯨꯅꯦ, ꯃꯧꯁꯤꯒꯤ ꯃꯑꯣꯡ ꯎꯕꯗ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯋꯥꯕꯒ ꯏꯃꯥꯗꯤ꯫ ꯊꯧꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ, ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯁꯨ꯫ ꯏꯆꯥꯗꯤ ꯅꯍꯥ ꯃꯈꯩ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯪꯂꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯗꯤ ꯈꯪꯕꯨ ꯈꯪꯗꯦ꯫ ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯌꯥꯝ ꯇꯧꯋꯦ ꯏꯃꯥ꯫ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯗ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯏꯃꯥ꯫ ꯄꯥꯝꯈꯣꯗꯅ ꯑꯉꯥꯡ ꯂꯧꯕꯗꯣ꯫ ꯂꯧꯖꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯦ ꯑꯩ꯫ ꯍꯧꯖꯤꯛꯇꯗ ꯑꯗꯨꯝꯅ ꯈꯜꯂꯛꯄ꯭ꯔꯣ ꯅꯪ? ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯈꯔ ꯉꯥꯡꯕꯗ ꯀꯞꯍꯧꯔꯤ꯫ ꯐꯨꯁꯨ ꯐꯨꯗꯅ ꯐꯨꯕꯗꯧꯅ ꯀꯞꯄꯦ꯫ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ꯫ ꯀꯩꯗꯧꯕꯒꯤ ꯆꯩꯔꯨꯔꯤꯅꯣ ꯅꯪꯕꯣ? ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯃꯥꯏꯅ ꯆꯩꯔꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯆꯥꯛ ꯊꯣꯡꯕꯒꯤꯗꯃꯛꯇꯕꯨ ꯃꯥꯅ ꯍꯩꯇ꯭ꯔꯒ ꯏꯃꯥꯅ ꯊꯣꯡꯈꯤ꯫ ꯍꯩꯔꯀꯥꯟꯗ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯖꯖꯅꯤ꯫ ꯃꯧ ꯈꯛꯅ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯆꯨꯝꯃꯦ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ꯫ ꯃꯥꯒꯤꯗꯤ ꯌꯥꯗꯦ ꯏꯃꯥ꯫ ꯈꯠꯅ ꯆꯩꯅꯕ ꯇꯧꯒꯅꯨ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯩꯁꯨ ꯐꯅꯌꯥꯝꯅ ꯊꯦꯝꯃꯒ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯊꯦꯝꯃꯒ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯌꯥꯔꯦꯁꯦ꯫ ꯏꯃꯥ ꯆꯥꯛ ꯊꯤꯔꯒꯦ꯫ ꯃꯧꯗꯣ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯅꯤꯡꯊꯤꯅ ꯀꯧꯀꯣ, ꯑꯃꯨꯛ ꯈꯠꯅꯔꯛꯀꯅꯨ꯫ ꯍꯣꯏ꯫ ꯇꯣꯝꯕꯤ ꯆꯥꯛ ꯊꯤꯕ ꯍꯧꯏ꯫ ꯑꯗꯨꯒ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯅ, ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄꯤꯕ? ꯑꯗꯨꯁꯨ ꯐꯨꯕ ꯅꯠꯇꯦ꯫ ꯌꯦꯡꯅꯤꯡꯗꯦ, ꯅꯔꯩ ꯁꯥꯡꯒꯅꯨꯀꯣ꯫ ꯌꯦꯡꯅꯤꯡꯉꯔꯣꯏ, ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ꯫ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯖꯩ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥ? ꯍꯧꯖꯤꯛꯇꯤ ꯌꯦꯡꯅꯤꯡꯉꯝꯃꯔꯣꯏꯕ꯫ ꯆꯥꯛ ꯊꯤꯍꯧꯔꯦ, ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯆꯥꯗꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯒꯅꯨꯀꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯗꯣ ꯃꯔꯝ ꯆꯥꯔꯤꯕ꯭ꯔꯕ? ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗꯗꯅ ꯅꯪꯅ ꯑꯣꯏꯅ ꯁꯥꯎꯔꯒ ꯂꯩꯗꯣ ꯍꯥ? ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯒꯤ ꯋꯥꯕꯅꯦ꯫ ꯋꯥꯈꯜ ꯇꯥꯅ ꯏꯪꯅ ꯄꯣꯊꯥꯅꯤꯡꯉꯀꯥꯟꯁꯤꯗ ꯑꯩꯁꯦꯀꯣ, ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯒꯨꯝꯁꯤꯀꯣ, ꯑꯉꯥꯡ ꯃꯆꯥꯗꯧꯅ꯫ ꯂꯥꯛꯑꯣ, ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯐꯖꯅ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯆꯥꯛ ꯆꯥꯎ ꯂꯥꯎ꯫ ꯑꯌꯤꯡꯕꯤꯁꯨ ꯑꯅꯝ ꯀꯟꯅ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ꯫ ꯑꯌꯤꯡꯕꯤ, ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ꯫ ꯏꯟꯖꯥꯡꯁꯨ ꯑꯍꯥꯎꯕ ꯊꯣꯡꯍꯧꯋꯦꯕ꯫ ꯂꯥꯛꯑꯣ, ꯏꯃꯥꯅ ꯑꯍꯥꯎꯕ ꯊꯣꯡꯍꯧꯋꯦ, ꯆꯥꯎꯔꯁꯤ ꯂꯥꯛꯑꯣꯕ꯫ ꯅꯣꯏꯒꯤ ꯆꯥꯛꯇꯣ ꯑꯩ ꯆꯥꯅꯤꯡꯗꯤꯌꯦ꯫ ꯑꯩꯅ ꯆꯥꯕꯤꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯑꯌꯤꯡꯕꯤ, ꯂꯥꯛꯑꯣ, ꯀꯞꯀꯦ ꯍꯥꯏꯔꯕꯁꯨꯅꯦ, ꯆꯥꯛ ꯇꯣꯛꯑꯒ ꯐꯖꯅ ꯀꯞꯄꯣ꯫
ꯁꯨꯡꯆꯥ ꯆꯥꯔꯨꯏ ꯆꯥꯛꯇꯣ ꯑꯩ ꯆꯥꯔꯨꯏ ꯐꯔꯦ ꯐꯔꯦ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛ ꯆꯥꯎꯅꯨ ꯆꯔꯥ ꯍꯦꯜꯂꯨ ꯑꯩꯈꯣꯏꯗꯤ ꯆꯥꯔꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯁꯥꯎꯅ ꯆꯠꯈꯤ ꯑꯌꯤꯡꯕꯤꯁꯨ ꯁꯥꯎꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯔꯨꯏꯅ ꯊꯧꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯑꯩ ꯆꯥꯛꯇꯣ ꯀꯥꯏꯅꯣ ꯇꯨ ꯑꯗ ꯂꯩꯔꯤ ꯑꯣꯛꯇ꯭ꯔꯒ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦ ꯊꯧꯕ ꯃꯈꯨꯠ ꯍꯥꯝꯂꯒ ꯐꯝꯊꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯧꯗꯤ ꯀꯗꯥꯏꯅꯣ ꯂꯥꯛꯍꯧꯔꯕ꯭ꯔꯣ ꯆꯥꯅꯤꯡꯗꯦ ꯀꯩꯅꯣꯅꯦ ꯅꯣꯏꯕꯣ ꯁꯥꯎꯅꯅꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯥꯎꯅꯔꯕꯣ ꯏꯃꯥ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯅꯤ ꯀꯥꯞꯁꯤꯟꯅꯗꯅ ꯂꯩ ꯍꯩꯃꯥ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯃꯒ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯥꯕ ꯊꯦꯝꯃꯤꯅꯦ ꯏꯃꯥ ꯌꯥꯗꯦ ꯑꯗꯨꯝ ꯀꯥꯞꯁꯤꯟꯅꯗꯅ ꯂꯩ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯣꯏꯁꯦ ꯅꯠꯇꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯕꯨ ꯃꯥꯅ ꯂꯥꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯟꯕ꯭ꯔꯥꯕ ꯁꯤꯗ ꯃꯥꯅ ꯑꯣꯟꯈꯠꯇꯅ ꯁꯥꯎꯕ ꯌꯥꯕ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯥꯒꯤꯁꯦ ꯌꯥꯏꯅ ꯁꯨꯝ ꯇꯧꯔꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯔꯣꯏ ꯃꯥꯅ ꯁꯣꯏꯔꯨꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯣꯟꯈꯠꯂꯒ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯏꯃꯥ ꯌꯥꯝꯅ ꯏꯀꯥꯏꯅꯤ ꯅꯣꯏꯕꯣ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯔꯝꯒꯤ ꯐꯥꯎꯕ ꯈꯠꯅꯩ ꯍꯥꯏꯅꯈꯤꯅꯤꯀꯣ ꯃꯤꯅ ꯏꯃꯥ ꯆꯥꯛꯀꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯅꯤ ꯑꯉꯥꯡ ꯂꯧꯔꯨꯔꯕꯅꯤꯅ ꯈꯔꯗꯤ ꯋꯥꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯏꯃꯥ ꯃꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦꯗꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯉꯁꯤ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯍꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯆꯔꯥ ꯍꯦꯟꯕꯗꯤ ꯐꯠꯇꯦ ꯏꯃꯥ ꯊꯦꯝꯃꯒ ꯀꯧꯔꯛꯀꯦ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯃꯃꯧꯕꯨ ꯀꯧꯕ ꯂꯥꯛꯏ ꯊꯧꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯥꯛꯇꯨ ꯆꯥꯅ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯈꯣꯏꯗꯧꯁꯤ ꯁꯥꯎꯒꯠꯂꯦꯕ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯅꯦꯝ ꯇꯣꯝꯕꯤꯅ ꯊꯦꯝꯕꯗ ꯑꯌꯤꯡꯕꯤꯗꯣ ꯊꯣꯡ ꯍꯥꯡꯇꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯅ ꯌꯥꯔꯛꯑꯃꯔꯣꯏꯅꯦ ꯏꯃꯥ ꯌꯥꯔꯛꯇꯦ ꯊꯣꯡꯒ ꯂꯣꯟꯁꯤꯟꯍꯧꯏ ꯊꯣꯡꯒ ꯍꯥꯡꯉꯣ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯀꯧꯕꯗꯨꯕꯨ ꯈꯨꯝꯃꯛꯇꯦꯅꯦ ꯌꯥꯔꯣꯏꯕ ꯏꯃꯥ ꯊꯦꯝꯃꯒ ꯍꯦꯟꯕꯅꯦ ꯃꯥꯗꯤ ꯊꯦꯝꯃꯨꯅꯨ ꯅꯥꯎ ꯆꯥꯎꯅꯅꯕ ꯆꯥꯅꯤꯡꯉ ꯆꯥꯁꯅꯨ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯁꯅꯨ ꯂꯥꯝꯃꯒ ꯑꯗꯨꯝ ꯆꯥꯖꯖꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯤꯡꯉꯥꯏꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯥꯅ ꯑꯥꯗ ꯇꯧꯔꯛꯄꯗꯣ ꯁꯤꯗ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯇꯣꯝꯇ ꯂꯣꯏꯅ ꯇꯧꯍꯟꯕꯗꯧꯅ ꯈꯔ ꯍꯦꯟꯃꯜꯂꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯔꯛꯑꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯈꯣꯏꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯆꯥꯛꯇꯨ ꯆꯥꯔꯣ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯊꯧꯕꯅ ꯃꯔꯝ ꯆꯥꯗꯅ ꯏꯃꯨꯡꯁꯤ ꯃꯍꯤ ꯂꯥꯡꯍꯟꯗꯧꯔꯤ ꯃꯥꯅ ꯃꯃꯥ ꯇꯣꯝꯕꯤꯅ ꯅꯠꯇꯦꯅꯦ ꯃꯥꯅ ꯊꯣꯡꯒ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯇꯅ ꯑꯃꯨꯛ ꯇꯧꯔꯣꯏꯗ ꯏꯃꯥ ꯇꯧꯁꯤꯟꯅꯔꯤꯅꯤ ꯑꯗꯣ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇ꯭ꯔꯗꯤ ꯅꯪꯗꯤ ꯇꯨꯝꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯊꯥꯔꯒ ꯑꯣꯏꯁꯨ ꯇꯨꯝꯃꯒꯦ ꯏꯃꯥ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯃꯥꯕꯨ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯉꯤ ꯍꯥꯏꯒꯦ ꯐꯠꯇꯕꯗꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯑꯗꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯔꯤꯕ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯧꯔꯕꯅꯤꯅ ꯀꯦꯁꯤꯟꯅꯔꯤꯕꯅꯤꯗꯅ ꯑꯁ ꯏꯃꯥ ꯀꯣꯛꯀ ꯉꯥꯎꯔꯦꯀꯣ ꯆꯥꯛꯁꯦ ꯑꯝꯇ ꯏꯪꯅ ꯆꯥꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯊꯧꯕ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯂꯝꯃꯤ ꯑꯌꯤꯡꯕꯤꯅꯁꯨ ꯊꯣꯡꯗꯣ ꯍꯥꯡꯇꯣꯔꯛꯇꯦ ꯑꯗꯨꯒ ꯊꯧꯕꯅꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯣ ꯍꯥꯏꯔꯨꯗꯦ ꯑꯅꯤꯃꯛ ꯁꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯍꯧꯗꯣꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯝꯇ ꯍꯧꯒꯠꯂꯨꯅꯦꯍꯦ ꯊꯧꯕꯁꯨ ꯎꯏꯔꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯕꯣ ꯏꯃꯥ ꯅꯣꯡꯉꯥꯟꯕ ꯂꯥꯏꯔꯤ ꯑꯌꯤꯡꯕꯤꯗꯣ ꯂꯩꯍꯧꯗꯦꯅꯦ ꯅꯪꯕꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦꯍꯦ ꯀꯥꯗ ꯂꯩꯇ꯭ꯔꯣ ꯏꯃꯥ ꯂꯩꯇꯤꯌꯦ ꯊꯣꯡꯁꯨ ꯍꯥꯡ ꯑꯩꯅ ꯆꯪꯉꯒ ꯌꯦꯡꯉꯨꯔꯕꯅꯤ ꯃꯅꯤꯡ ꯃꯌꯥꯗꯒꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯗꯨꯅꯤꯅꯦ ꯃꯄꯥꯝꯗꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂ ꯁꯤꯅꯤ ꯃꯄꯥꯝꯗꯗꯤ ꯆꯠꯂꯝꯃꯣꯏꯌꯦ ꯏꯃꯥ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯏꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯃꯥ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯑꯗꯨꯝ ꯆꯠꯆꯖꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯃꯥꯒꯤꯗꯣ ꯏꯃꯥ ꯑꯁ ꯏꯃꯥ ꯀꯣꯛꯀ ꯉꯥꯎꯔꯦꯀꯣ ꯊꯦꯝꯃꯛꯅꯕ ꯇꯧꯔꯤꯅꯤ ꯃꯥꯒꯤꯗꯣ ꯏꯃꯥ ꯊꯦꯝꯕꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯀꯣꯛ ꯊꯦꯝꯃꯨꯗꯅ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯊꯥ ꯁꯥꯏꯅꯤ ꯅꯣꯏꯕꯣ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯟ ꯑꯣꯏꯅ ꯎꯈꯤꯅꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯗꯤ
ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯩ ꯉꯝꯒꯅꯤ. ꯑꯗꯨꯁꯨ ꯅꯠꯇꯦ. ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯁꯤꯗ ꯑꯗꯨꯁꯨ ꯃꯥ ꯃꯁꯥꯅ ꯁꯣꯏꯔꯤꯕ ꯋꯥꯁꯦ ꯁꯨꯝ ꯆꯥꯎꯊꯣꯛꯅꯕ ꯁꯤꯜꯂꯤꯁꯦ ꯎꯕ꯭ꯔꯥ? ꯊꯦꯝꯃꯣꯏꯕ ꯑꯩ. ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯩꯅ ꯂꯥꯟꯗꯕꯅꯤꯅ ꯑꯩ ꯀꯤꯗꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯨꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯕꯥꯟꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏꯕꯅꯤꯗ. ꯈꯔ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥ. ꯃꯁꯤ ꯅꯨꯄꯤꯁꯤ. ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯃꯥꯕꯨ? ꯂꯥꯏꯖ ꯍꯣꯏꯗ ꯂꯩꯔꯝꯒꯅꯤ. ꯂꯥꯏꯖ ꯍꯥꯏꯗꯤ ꯄꯥꯔꯤ ꯍꯣꯏꯗꯔꯣ? ꯍꯣꯏ, ꯃꯥꯅꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯑꯌꯤꯡꯕꯤꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯣ ꯇꯝꯂꯤ. ꯏꯆꯦ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯑꯩꯅ ꯁꯥꯎꯔꯒ ꯃꯥꯅ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯡꯊꯦꯝꯁꯨ ꯊꯦꯝꯗꯕ. ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯁꯨ ꯊꯣꯡ ꯍꯥꯡꯉꯨꯁꯨ ꯍꯥꯏꯔꯛꯇꯦ. ꯃꯥꯅ ꯍꯪꯉꯛꯑꯣ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯪꯒꯗꯕ ꯂꯩꯔꯕꯅꯦꯕ. ꯑꯗꯨꯗꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯇꯕ. ꯑꯩꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯅꯝꯗꯅ ꯊꯦꯝꯃꯒ ꯄꯤꯖꯗꯕ. ꯃꯥꯅ ꯅꯝꯗꯅ ꯌꯥꯁꯤꯗ ꯏꯜꯂꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯁꯨ ꯇꯧꯗꯦ. ꯑꯗꯨ ꯇꯧꯕꯩ ꯃꯍꯨꯠꯇ ꯃꯈꯣꯟ ꯑꯆꯧꯕꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯆꯩꯕ. ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯏ ꯃꯑꯣꯡꯗꯣ. ꯑꯩꯅ ꯆꯥꯛ ꯆꯥꯗ꯭ꯔꯒ ꯃꯥꯗꯤ ꯆꯥꯛ ꯆꯥꯏꯌꯦ. ꯑꯌꯤꯡꯕꯤ, ꯏꯆꯦ ꯍꯣꯏꯕꯨ ꯃꯥꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯇꯧꯅꯤ. ꯆꯍꯤ ꯍꯟꯕꯗꯤ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ. ꯑꯩꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯌꯥꯒꯅꯤ. ꯐꯅ ꯁꯥꯎꯅꯔꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯦꯝꯃꯛꯀꯅꯤ. ꯑꯩꯅ ꯑꯉꯥꯡꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡꯅꯤꯅ ꯑꯍꯟ ꯃꯉꯣꯟꯗ ꯂꯩꯔꯒ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯅꯤꯁꯨ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯌꯤꯡꯕꯤ, ꯏꯆꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ. ꯈꯪꯉꯣꯏꯌꯦ. ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯍꯥꯏꯐꯝ ꯑꯝꯇ ꯈꯪꯉꯣꯏ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗꯅꯦ ꯏꯆꯦ ꯅꯪꯅ ꯆꯨꯝꯃꯤ ꯍꯥꯏꯅꯤꯡꯗꯦ. ꯏꯆꯦ, ꯊꯧꯕꯗꯣ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ. ꯅꯪꯒꯤ ꯅꯋꯣꯡꯗꯨꯅ ꯁꯥꯎꯗꯅ ꯇꯧꯔꯤꯕꯅꯤ. ꯏꯆꯦ, ꯑꯩꯁꯨ ꯁꯥꯎꯔꯤꯅꯦ ꯍꯥꯏꯕ ꯃꯥ ꯈꯪꯗꯕ꯭ꯔꯕ? ꯑꯌꯤꯡꯕꯤ, ꯅꯪ ꯈꯛꯇꯅ ꯁꯥꯎꯕ ꯍꯩꯕ ꯅꯠꯇꯤꯌꯦ. ꯊꯧꯕꯁꯨ ꯅꯨꯄꯥꯅꯤ, ꯁꯥꯎꯕ ꯍꯩꯔꯤꯅꯤ. ꯑꯗꯨꯏꯁꯨ ꯅꯪꯁꯦ ꯃꯧ ꯑꯣꯏꯔꯕꯅꯤ. ꯅꯪꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯤꯡꯉꯥꯏꯗꯣ ꯇꯧꯒꯅꯨ. ꯏꯆꯦ, ꯐꯅ ꯑꯩꯅ ꯂꯥꯜꯂꯁꯨ ꯂꯥꯜꯂꯦ ꯈꯪꯅ ꯈꯪꯅ ꯊꯦꯝꯃꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯂꯨꯅ ꯇꯧꯕ, ꯅꯨꯡꯁꯤꯅ ꯊꯝꯕ ꯍꯥꯏꯁꯦ? ꯑꯌꯤꯡꯕꯤ, ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯊꯧꯕꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯖꯈꯤꯖꯅꯤ. ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯏꯆꯦ. ꯑꯗꯨꯅꯤ, ꯑꯗꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ, ꯑꯗꯨꯝ ꯊꯤꯈ꯭ꯔꯅꯤ. ꯑꯩꯅ ꯁꯥꯎꯔꯒ ꯁꯤꯗ ꯂꯩꯔꯝꯅꯤ ꯍꯥꯏꯁꯦ ꯈꯪꯅ ꯈꯪꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯎꯗ꯭ꯔꯥ? ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯤꯕꯣ? ꯃꯥꯅ ꯂꯥꯛꯑꯗꯤ ꯆꯠꯅꯤ. ꯃꯥꯅ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏꯕ. ꯑꯌꯤꯡꯕꯤ, ꯊꯧꯕꯗꯣ ꯀꯩꯁꯨ ꯂꯥꯛꯑꯣꯏ. ꯀꯩꯒꯤꯅꯣ ꯏꯆꯦ? ꯅꯪꯅ ꯂꯥꯜꯂꯤꯁꯤꯗꯤ. ꯊꯧꯕꯅ ꯍꯦꯟꯅ ꯁꯥꯎꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯆꯠꯍꯧꯕꯅ ꯐꯅꯤꯀꯣ. ꯑꯌꯤꯡꯕꯤ ꯇꯨꯃꯤꯟꯅ ꯂꯩ, ꯀꯩꯁꯨ ꯈꯨꯝꯗꯦ. ꯂꯥꯏꯖꯅ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯅꯅꯦꯝꯄꯣꯛꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯔꯤꯕ. ꯑꯌꯤꯡꯕꯤ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ. ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯥꯏꯅꯕ ꯍꯥꯏꯗꯣ ꯑꯣꯏꯈꯤꯅꯤ. ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯒꯅꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏ. ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ. ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯁꯨꯝ ꯑꯣꯏꯔꯒ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ. ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ. ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯅꯦꯝꯄꯣꯛꯅ ꯇꯪꯈꯥꯏ ꯑꯃ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯃꯇꯦꯡ ꯄꯥꯡꯉꯤ. ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯅꯦꯝꯄꯣꯛ ꯂꯩꯕꯁꯨ ꯅꯠꯇꯦ. ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯇꯣꯝꯇꯅ ꯍꯣꯠꯅꯔꯤꯕꯅꯤ. ꯅꯣꯏ ꯅꯇꯩꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯁꯪꯗꯦ. ꯅꯪꯒꯤꯗꯤꯅꯦ ꯌꯥꯝ ꯐꯔꯕꯅꯤ. ꯊꯧꯕꯁꯨ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯜꯂꯤꯗꯨꯅꯤ. ꯊꯧꯕꯅ ꯁꯥꯎꯕ ꯍꯥꯏꯁꯦ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯛꯄꯒꯤꯅꯤ. ꯏꯆꯦꯅ ꯍꯥꯏꯁꯤꯅꯤ. ꯅꯪꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ. ꯑꯌꯤꯡꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ, ꯏꯆꯦ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯄꯨꯈꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯅꯦꯝꯇꯣꯟꯕꯤꯅ, ꯂꯥꯛꯑꯦ. ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯏꯃꯥ? ꯌꯥꯔꯦ, ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯉꯥꯡꯕꯤꯔꯨꯅꯨꯀꯣ. ꯑꯩꯗꯤ ꯉꯥꯡꯗꯤꯌꯦ ꯏꯃꯥ, ꯃꯥꯅꯅꯤ. ꯑꯌꯤꯡꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯇꯣꯝꯕꯤꯅ, ꯅꯈꯣꯏꯕꯨ ꯑꯁꯨꯝꯅ ꯈꯠꯅꯅꯨꯅꯦ. ꯏꯅꯦꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏꯕꯣ. ꯑꯌꯤꯡꯕꯤ ꯇꯞꯅ, ꯏꯃꯥ, ꯇꯥꯃꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯂꯥꯜꯂꯦ. ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ.
ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯑꯌꯤꯡꯕꯤ ꯃꯃꯤꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯏ꯫